First of all, the EPAC TV News welcome. Committee on Tribal Unity Kotu Amadi Kuki Jo Council Kobu Lup Yauna. Kuki CSO Sina Kuki ne Kundaba Hamjing Sat Iba Total Shutdown Kongjang Nasiga Tan Numit Mangani Sujil Leva Pova Kongjang Sokat Pachin Kushi Rashi Todun Lehli. Senapati District Mapam Sing Amadi Nagaling Mapam Kayada Impal Yokataba Garishin Panduna Lady. Maugit Lanchilactuna Senapati District Headquarter Yauna Henbung Amasung Ti Kulen Police Station Powada. Porchay Pobo Gari Yauna Passenger Service ki Gari Puna Gari Samri Yankai Yana Passenger ka Pandun Lainari. Hojik Powada Senapati District ki Mafam Sing Amadi Henbung Post Ti Kulen Post Powada Porchay Pobo Gari Samri ka Tramapan Thao Pobo Gari Trahumdoi Passenger Puba Bus Kunmari Amadi Winger Ahum Pandun Lairi. Ngasi thana numit mangani sujilek laba total shutdown asida hojik su akan mamong de sathari Kongjang Loi Sing akan aring sing duna Ana leng gidamak to lakpe ambulance phawba chatpa thingduna kushi rashi tawduna lehli free movement gi mayok ta tha sigi tang nipan gi ahin nong yai dagi chathakliba matam kaktaba total shutdown gi khongjang hauji kuki jo prukna namna tab hamsing haibidi kangpokpi Churachandpur Tengnopal amadi Moriada akan bambong chathari ahin de phawba kuki jo prukki khongjang Loi Sing lambi de lak gari sing thugai ba amadi gari adu tonglak pasing phu sebagi thabuk leptana chathari haire Nang numidang Powada na leng ki damak lak ambulance gari yam kangpok with the cookie jo purki khungtang loisna chatpa thingki panbia badi state asita free movement la helagani haina union home minister Amit Shah na laukthokhraba matung tha sigi tang nipan dagi imphal kangpokpi senapati amadi imphal Dimapur lambida lakpa gari khudimok thingbagi akan khungjang chonsil laktuna ngasi phobu lakkibani nakalla maromda hojik machi de miam amasung miam wi lupsingna president rule pamde Miam na Kanjakiba Muching Limba Lengak Shemu, Lehelu Haidun and Launder Padagi Hendoroktuna, Dilitan Chatuna Rastrapati Baban Dagas Changduna President Draupadi Murmuga, Ayib Stiral Memoitam Pidun Taksin Libasi, Kanana Toholapano, Kanana Ohilapano. Miam Gilengak Ama, Lusing Lamkiban Parduna resigned to Kibaki or Kiba political Gipium Singi, Matang the Governor Ajoy Kumar Balana Sitna and Marik Chumbari Port Ama, Maki Sekatet. Sumon Singa Thaduna Pisil Halubadagini Hai Ribra Natraga Constitution the Article 356 na Piba Power Susan Naduna Tranito Subo Manipur Legislative Assembly Bu suspended animation the Tamlaga President rules at Nali Haibagi Proclamation Torakiba Rastrapati Murmuna Tragana Maki Proclamation du Order Oina Torakiba Ministry of Home Affairs MSA Nani Hai Ribra State Amagi Governor Amasung Union Territory Amagi Lieutenant Governor Haibisidi Lebak Asita Satnariba Democracy Lenga on Singidi State Amadi Union Territory Dugi Constitutional Head Makoina Karito Gudabano Traga Toroi the Bano Haibin Singbadi Yam Club of Hamsing Adu Loina Kotok Lubadi Yamna Sanglani Nakai Singna Amasung Yamna Macha Kaina Ladybani Aduga President Rule Haibisisu Constitution the Yauba Amasung Machine Ayaba people Lenga on Makal Amani Masibu Satna Liba State Amadi Union Territory Adugi Miangi the Maktani. Lengak on Makalasi Matautor Matamda Lautok to Satnan Bangamba, President Salariban. Tawongsi Manipur Kaktagi of Hamnate, Lengak on Sigi Matakta Union Lengak Akakna State Amada, Bum Hong Hong Awonba, Brokning Labadi Masitagi Henba, Tabaksin Power Kripadi. Jammu and the Kashmiri Organization Act 2019 Siamduna. Parliament House Animukta Putok Laga Pass Toduna, Jammu Amusung Kashmir Bu Kaibok Tahalakrib Aduni. Adubu Manipurgibu Oiro, President will set Nan Kibona Traga Tung Satan Lakadori Basingibu Oiro, Langak on Makalasi Satan Lapada, Laibak Asi President, State Amadi, Union Territory Sing Governor Amadi Lieutenant Governor Sing the Taina from Tokra. Hoi Makoi the Constitution and Piba Powashing Lana Season Aduna Atamnana, Tawani Togi Haiba Ami Yauna Tawsu Yorongani. Atu maina tor I haibagini hojik president rulgi ngabon kopchin biraba Manipur gi miam maraktagi SR Bomai gi keska popthop naraktuna pannerliba asi maram sing asidagi chongthorol ibu afam sing di Manipur da hokiba phewai tang trahumdoi dagi laingak lo lasi satna laklei haina union laingak president amasung governor na chingbana khudyak yanduna chayugadab natte makhoi di constitution na makhoi de piba power sing chizna japani atopa laingak on sigi machatta Masibu Satna Lab State Amasung Union Territory Miambo, Hectamak Yapo Podun Paktakna Hatlo to Pohaibi Yabunati. Masibu Oiragati Constitution the Haptuna Tambagim Hot, Lautuklam Gadaban.
अदुबु लेंगालोन मखल असि मणिपुर की म्याम पामजदे इता अमुब जाची हाइबगुम थोई चुमना हेक येकपदगी हेंदोरक्तुना हु तरित मुखाई अमसुंग येलहोमी सिंगिदमक्तदी अनिंग अपामबगी मयोक्ता पुंगलोन काइना जगोय सरकप याई चिंगनरगदी लेंगालोल असि चटना लक्पगी टेक्सा कनादा नमसिनगदगी हाइबगी वानी मस्वाइददी चुमना खुटना पेट लाउना मेखाइरगा हतोकपदे पेलरोइदबा खोंपाकना तिलाई खोंबी ताबदौना नोइहल्लगा सुरु सुरु नैखाइबदौना तौनिंगबा मियोसिंगजु लमदम मसिद फनियाम लेमगदौ माले हौखिबा कुमजा 2023 की मे की तंग अहुमदगी थोरखिबा थौदोक अथोक पुनमक लोइना चिंथोकलुद्रबसु हौखिबा फेब्रुवारी की तंग मापनदा नुपा अदुना रिजाइन तौखिबा 39 सुबा मणिपुर लेजिस्लेटिव असेंबली की 8 सुबा मिफम हौनबा थोरांग पुनमक लोइसिलुरगा मिफम दुगी दमकता तौखिबा सोमनदु चटनरारोय हाइरखिबा अमसुंग फेब्रुवारी की तंग 39 दे प्रेसिडेंट रूल चटनहलक नबगी तंगाई फदबा मरमसिंग लेहलखिबा फियमसिंग ओहिलक्तुना युमफम थोलखिबसिंगदुबु कना कनानानो हौजिक चाही यानी फजिल्लकतरबा फावबा रिलीफ कैम्प चंगजफम लौरक्लिबा मियोय लिसिंग हुम्फु हेनबा मियोयसिंग असि अवाबा खंगनरी सांगा हाटपतोना हाटलगा खंगु तक्ता मपुंसी पिखम नहनबिख्रबा लांजदबा थवाइसिंगदुनरा नत्रगा सरू फावबा फंगहनबिबा ngamdabadagi pangongna mahut sillaga arwoiba mathau manga pangthokhraba miyoising adunani haigi haidoribra pibam punamaksi ohellakpa mathun thangatuna chenkhrabasu koitan tanraga lusam paidun nikpa khaktana matik charoi dabasing leiri haibani vote phangnaba achosang lakpada miyambu til unanaba nungsi sannaba amadi mamal piba gumbagi wani makhoina miyambu thamoi sengna nungsibagi dinatte makhoida makhatana samna amagi samnang amagi changphoba thajrupam thokte makhoina miyambu ta sengna nungsiragabu tamthiyaba lalachibu sahi ani phaningjit mayukna lakpam thokprane lana sigi makhabu president rulna samthalapam thokpra haibagi wani masidi onthokpagi wani tasengna hairabata en birena leibak ngakpa amadi lusingba oiba ngamdre haibadu mayek sengna taktuna chief minister phamdagi resign tawkhraba matungda anouba lengak ama semnanaba BJP gi MLA masing suna leiriban adubu ngasi phawba BJP gi MLA masing amata punchinduna anouba lengak ama semba ngamdan leiribasi yamna lali thawong asina takibadi miyanggi mihut oiriba MLA sing asina Maribak Manipur amadi miyam aduki matik nungsidi haibadu phongna takpani haibada laluidra khalli oiriba phibam asidi aduki matik hakmallaba haibaduni miyang mihut oiriba MLA sing leiribasi lengak semduna lengak sasan tawnanabagi damaktani haibasi masa masan khangbu ngamdri haibasi masu phongna takpaga manare kariguma maribak Manipur amadi miyam thamoi sengna nungsiraba miyang mihut MLA oibagi thawdang adu khanglamba tarabadi ngasi Manipur gi miyamna wariba si waram loi haibasi MLA sina khanggadabani maribak Manipur mai hoduna chaklaba miyamna khamthengna wandraba koichen chenraba chafam thakpam sufam nompham khangdraba matam asida MLA sina maribak Manipur kananabagi damakta lofam thokpa thawdang adu lodabasi yamna lalli mikhalgi matamdadi voter oiriba miyamda makhubak lonaduna aingonda vote pibiu miyam asengwa pakhol oijagi haiduna khurumduna vote ki bikhani jakibani adubu vote karaga miyam gi mute MLA oina wasak lawkhraba matungdagidi laibak miyambu phagi pharangum khanduna hanna phawbu yengbidaba miyam gi kholau tabidaba amadi maraibak Manipur thugainaba chathaliba miyoising asibu mangjal thana chongthoktuna lanthengnaba ngamdaba haibasi loirabani laibak miyam awaba tarklaba maribak Manipur machet thugainaba hotnarlaba matam asidadi miyam gi mute oiriba MLA singna aikhoi leiri haiduna mangjil thana chongthoktuna maribak Manipur adu miyam kangadabani ipam khambi maihore idu ningthau yauribra khambi maikallu hairiba asigi nungi oibu hanthok adu aikhoi gi miyam gi mute oiriba MLA singna khangna thabak pangthokpa ngamgadabani miyam gi mute singi mamang maktata masagi mayum mai tumna mai thadok pidagi laifam laitaduna relief camp chingda changjafam loduna awaba punchida changjafam loduna miyam kaya amasu leiri masida natara nungsiraba maramda Manipur sinba thungna irei chasina chathok chasin tobu ngamdana open jail amada thambagum leiri haibasi MLA sina khanggadabani adugu lamdam masigi miyosing human right amadi fundamental right phongna khonggauna thamliba asisu aikhoi gi miyam gi mute oiriba sina khanggadabani democracy haibadu karino democracy chatpa lebaktagi miyam gi oiba mihut oiriba MLA singna kari thodang logdagi haibadu khangdabadagi thokpani adubu Manipurda tholiba lanasi sahi ani mapung phajillakadore asuk sanglaba matam asida miyam gi mihut oiriba MLA singna mikap thoktana phammunaduna amaga tinnaba yadana tokhaina leiriba asi yamna chumde
MLA sing lingjel manadaba apunbagi thona pangal sagat pangamdaba asigi khudong chab loduna center na Manipur president rule thamjil lakhibani haibasi khangpham thoki maram maduna hojik lengak ama semba yabagi MLA sing masing suna hendokna leiraga karigi damakta anoba lengak ama semba ngamdabano maduna hojik MLA sing mukna ba yengthina ba amadi phammunna bagi matam natte maraibak Manipur amadi lebak miyam khanduna amat toina punchinduna anoba lengak semduna leita ba Manipur ama haibadu ohenba chungani madu natrabadi hojik leiriba ikhogi MLA sing asi maraibak Manipur amadi miyam nusidi haibadu takibra haina MLA sing mathakta lebak miyamna achoubu lanjang ama sangsilakpa yai haibasisu khangpham thoki. The EPAC Group of News was set up on 7th of July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.